Lagliba Megi Tang Ahumda Sintha Lepiduna Meyam Mifam Pangtokuna Apunbagi Warep Loubada Meyam Punna Saruk Yabiyu haina Cocomi convener Kuraizam Atobuna Fongdokre Wafam Masingasi Imphal the Leba Cocomi office da Pangtokiba Paugi Mifam Amada Loop Asigi convener Kuraizam Atobuna Fongdokibani Mahangna Makata na Haikibada Inkumzali Sing Aniga Kungo Humdoigi Megi Tang Ahumdagi Haurakiba Yamna Laibak Tiba Togdoktuna Maram Oiraga Haurakiba Irang asi Lagliba Megi Tang Ahumda Jahi Animapung Parak Pagaloinana Manipur Meyamna Matam Kayagi Mamangdagi Tokfong Kangdana Lakiba Adu Waroisin Ama Purakpa Ngamnana Bakotna Bagi Saruk Ama Oina Cocomi na Sinduna Meyamgi Apunbagi Kholau Amadi Apunbagi Warep Ama Loba Ngamnabagi Damakta Lagliba Megi Tang Ahum Asida Kumal Lampak Manipur People's Convention on 2 years of crisis Haiba Hiram Asida Meyamgi Oiba Mifam Ama Pangtoktuna Apunbagi Warep Ama Lominasi Haidiba Numit Asida Indian government gi Maikai Dagi Tokfam Thokpa Thabak Amata Toroktaba Amadi Paikhatpam Thokpa Thabak Amata Paikhalakaba Asigi Matangda Lamdam Asigi Tongan Tonganba Kanglup Purupki Meyam Relief Camp Singda Leiriba IDP Singi Mihut Sing Amadi Intellectual Sing Loinana Manipur Meyam Nasu Numit Asida Sintha Lepiduna Punna Saruk Yaminaduna Apunbagi Wa Khanaduna Warep Loubada Asida Saruk Yabiyu haina Fongdorakli Jahi 2023 ki Megi Tang Ahumda Kanghaudana Haurakiba Dunglaba Yamna Laibak Tiba Manipurda Amukaba Thoktiba Mawong Amada Thokiba Togdokna Maram Oiraga Chatharakiba Dunglaba Manipur ki crisis ki situation Manipur ki irang asi Lagliba Megi Tang Ahum Asida Jahi ani Chapchana Mapung Phagadore Jahi ani Phazalak Pagaloinana Manipur Meyamna Matam Kayagi Mamangdagi Koi Koirang Koishauna Ba Madi Tobam Kangdana Lakibadu Warosinama Purapang Namnanaba Wanabagi Sarukama Oina Koi Sahini Pazalapuma Tamasida Koi Manipur Meyam Giba Apunba Mipam Ama Pamduna Hai Mipam Asida Leba Sigi Wana Toli Birang Sibulution Mangamnanaba Konavada Koi Tangai Padana Meyam Apunba Kolau Apunba Warep Ama Long Nabagi Damukta Megi Tang Ahum Sida Imphal Kumal Lampal Manungda Ikoi Manipur People's Convention on 2 years of Manipur crisis Haiba Manipur Meyam gi Mifam Manipur gi crisis na chahi ni Phazilak pada Manipur Meyam gi Mifam Haiba Adum Luba Yang Asigi Achumba Wayal Amadi Warosin Nama Purapang Namnanaba Wanabagi Meyam gi Mifam Ama Ikoi Pangthokani Hadana Ikoina Hokiba Numit Kayagi Mamangdagi Ikoi Meyam Marakta Chatana campaign Tawdakiba Dugi Same Saba Punamak Ayam Bay Koi Losinjare Aduna Laiba Megi Tang Ahum Asi Lebak Meyam gi Apunba Mifam Mama Imphal gi Kumal Lampakta Koi Soidana Pangthok Jaragani Haiba Numit Asida Koiraiba Phibam Asigi Yamna Chamamnaba India government ki side gi Masak Thokpa Tobham Thokpa Thabak Sing Meyamna Uba Thabak Pangthorpagi Mami Meyamna Uba Phangdaba Loinana Irang Asi Karam Kanda Losindoino Haibagi Chap Chaba Madugi Phibam Amasu Laitaba Asina Maram Oiraga Leba Asigi Meyamda Koirang Koishaunaba Tobham Khangdaba Pendaba Meyam Ama Leiriba Si Lagliba Megi Tang Ahum Sida Cocomi na Sinjalangjaduna Tongan Tomanba Kanglup Purup Singi Mihut Sing Wangang Loi Sing Intellectual Sing Scholar Sing Eminent Personality Sing Amadi Luchingba Sing na Loina na Ikoi Displaced Oraga Masagi Mama Lebakta Refugee Amagumna Chahi Ani Lelhal Kraba IDP Singi Mihut Sing Yauna Apunba Wa Tanaba Wa Khanaba Aduna Mifam Ama Ikoi Pangthok Jagadori Haiba Numit Asidadi Tangai Padana Manipur gi Meyamna Numit Asi Ikoi Sintha Lepirakanda Haiba Mifam Asi Ikoi Hupna Saruk Yaminakanda Lebak Asi Mamai Chumnanaba Punna Jarakpa Sida Meyam Punna Mating Pambiyu Amadi Saruk Yabiyu Haidana Cocomi gi Maikai Dagi Manipur Meyamda Paujil Asi Pizari Pangthokadoriba Mifam Asida Ikoi Masak Thokpa India government gi Magi Tokhadraba Lengak Amoina Magi Praja Singi Magi citizen Singi Yaifanaba Amadi Kudong Chananaba Magi Pangbam Thokpa right sing Pangananaba
India government magi tawham thokpa crisis asi gi masak sing asi khangdok minaba masi gi factors sing khangdok minaba masi gi drivers sing khangdok minaba conflict asida crisis asida responsible oriba elements sing khangdok minaba